Houkhiba June kumapanda Manipur Government thokpikhiba Manipur Services Revised Pay 5th Amendment Rules ki matangda All Manipur Govt Higher Secondary Regularised Lectures Association ki President Romesh Rajkumar na mediagi khuthangda wapham khara thmlkli Mahakna hai numit kharani ki mamangda hiram asigi matangda mediagi khuthangda asoiba khara semdokpinaba mari leinaba authority da appeal toujakhrabani written application oinasu mari leinaba authority da pijakhiba leikhre Adubu concerned authority dagi clarification ama piraktringei talakasida school ki DDO singna tolop sabagi thorang tongnarakli chap chaba clarification laktringei da DDO singna tolop saba matangda hanagi mamangda sabina Mahakna appeal tarakli Government ki maikaidagi clarification ama piraktringei maraksida school na tolop saba matamda untrained lecturers singi increment hold tawbiragadi government ki clarification thokpikhiba logi mateng lawraka stay order ama lawrapa yana lari hainasu makhatana phongdorakli Mahakna hai lecturer gi interest ngaknaba honabada atopa category gi oza singda ayetpa pibiba maksu nuaizade Adubu upai leitragadi logi mateng lawrapa tabani maram aduna amasu soktanaba mayam punna honaminaduna leiriba asoiba si semdokpada mateng pangbiu haiki Sarkar ki maikaidagi su athuba matamda clarification ama pibinaba All Manipur Govt Higher Secondary Regularised Lectures Association ki President Romesh Rajkumar na amuka hanna mari leinaba singda appeal tarakli Hairok Assembly Constituency ki MLA Dr. Thokpikhiba Singna ngasi Kendra sigi manung channa leiriba langmaitet ki mahiroi singgi mayumda hakthengnana chatuna pungning thawatpagi khongchat asida chahi asigi SSLC exam da taramanga suba position lokkibi Chanam Sanamacha Devi gi mayumda chatki MLA na mahiroi asiga hakthengnana wari sanaduna mahaki tungi career amadi tungda kari pamliba haibagi matangda wari watai tawki MLA gi pukning thawatpagi khongchat asigi manung chana exam asida mark ani watuna position chalhaudraba khongang asigi mahiroi maibam Sorvia Devi gasu yumda chatuna hakthengnana unaki MLA na mahiroi asibusu position chalhaudre haiduna pungning sothadanaba amadi tungda hena kanna honaduna mahakna pamliba pandam adu yaunam honagadabani haina pukning thawatki MLA na mahiroi sing asigi tungi lakadaba lambi singdasu kendra sigi mihut ama oina pangbiaba mateng panggani haiki chahi khudingi pangthokpa kendra sigi afaba mahiroi singbu okpagi thoram adusu athubada pangthoklagani haiki mahiroi sing asina chauna mai pagakpa asida haraumambadagi makhoibu hakthengnana unaduna wari saba lakhibani hairi mahiroi singi mayumda chatuna hakthengnana unaduna pungning thawatpiba asida mahiroi singi mama mapa singna apenba phongdokpaga loinana tungda lakadaba mahiroi singda hena hona ningbagi ihul ama fahallagani haina MLA bu khungang asigi miyamna apenba phongdokhi panba yabadi taramanga suba position da yauraklabi sanamachana langmaithet khungangi ahanba position holder oibada natana mahakna tamliba KE Blooming School Charangpat kisu school asi linkhalakpa matamdagi ahanba position holder oiribani National Vector-Borne Disease Control Program NVBDC PG Makhada District Malaria Department Technopol gi timna kangdagi sandokpa dengue yauna atai leina singdagi ngakthoknaba Moray Town da fogging tawbagi thabak ngasidagi hokre Thoramga mari leinana DMO Technopol Dr. Manipur Yaikhomna hai tha ama ani asida Moray Town da dengue leinana naba mioi kutra taret yokre Adubu NVBDC P Health Department ki bakada chatharakpa fogging yauna atai jackson thorang kaya pakhalakpadagi dengue nabagi chang hanthakre tha asigi oina Houkhiba tang 13 ta case ama phangkhibadagi ngasi fawba pamdri Adubu case hantarakle haina lauthokpadi yadri muri gi miyamna laithokpa tawiganu hauziki matam asi kangna chikpadagi leina sandokpa matamnina kangna chiktanaba tumbada kangkhal ningthina khanbiba amadi yumgi akoibada ising tumhandana cheksinna leisi haiki department ki site gi matam gi thabak pakhalakpada miyamna mateng pambiu haina su mahakna appeal tawki
Lakliba Julagi Kunmathoidi Kunhumdoi Fauba Indian Pancake Salad Federation Amadi Pancake Salad Association of Manipur Gimijing Makhada Imphal East District Pancake Salad Association na Yumbu Oiduna Pre-Teen, Pre-Junior, Junior Amadi Senior 5th State Level Pancake Salad Championship English Ani Kunitoi Kulumdoi Sekta Mayailekai Community Hall the Pakthok Lagani Hairi Championship asida Manipur gi toan district mga amadi Manipur Police ki team yauna punna unit taruki nupa macha amadi nupi macha sanaroi singna numit humni chupna athoi ahen tanagatni loinana championship asida gi khangatlaba sanaroi sing asi chaliba chahi asida Manipurna yumbu oiduna pangtokadaba North East Championship loinana pre-teen pre-junior junior national championship amadi Manipurna yumbu oiduna kumanla pakta pangtokadariba senior national pancake sled championship ta Manipur gi mahut sinduna saruk yagani championship asigi damak Manipur gi toan ba district unit singi team official sanaroi sing lakdiba July gi kunda Sekta Mayailekai Community Hall da report tawragadabani haina Pancake Salad Association of Manipur gi secretary L Ranjit na khangalakli